ngasi maroiba pauda hauzik chathariba economic blockade asi athuba matamda loishinhanna bakunagani haina Prime Minister na BJP Manipur Pradesh ki mut kambuda thajaba pirakre. UNC President Gaidon Kame and the Information Secretary Stephen Judicial Custody da nimit taraga mangani ki demand pikre. Amade security yakan section thorang loina na jilbam amadi mauda panduna leramba gari sing ngasi Imphal da purakre. Kurumjari ISTV Pau Ming Tabi Basingutaram Nokjari Hauzik Pau Sandoram Pujari Manipur da Hauzik Miyam na Mayok Nariba Problem Sing Kudat Solution Hanaba Pangba Yaba Mating Pangani Haina Prime Minister Narendra Modi na Thajaba Pikre Ngasi BJP Manipur Pradesh ki State Election Management ki Convener TS Chauba Vice President M Ashwini Kumar Masung State Executive Member Robert na Manipur Miyam na Thingnariba Khudong Chadaba Sing Matangda Prime Minister ga Unabada Thajaba Si Pirakibane Parliament House Office da Minute Kunga Mangarom Unakiba Aduda UNC na Chathariba Economic Blockade Asina Miyam da Awaba Piriba Si Matangda Kupna Kanake Atay problem kaya su Prime Minister na hangbaga loina na miyam gi khudong chadaba si athuba matamda loishna ba honabada pangba yaba mateng pangani matam sangna chatharakliba economic blockade asigi loishna na ba yengsingani haina thajaba pirakhe lamdam asida khundari furup sing marakta watta padana leminna ba khongthang kaya su lokatkani state government ka khusham naduna tung koina thabak tawminna ba BJP ki government ama state asida thambagi tangai phadabki matangda su Prime Minister na thamki UNC ki President Gaidon Kame Madi Publicity Secretary Stephen CJM Imphal East ki court ta puthoklaba matung makha tana numit taraga mangani judicial remand pikre amaromda makoi ani gi mathakta Tadubi police station su case ama lokhatuna formal arrest tawraba matung numit tare ni gi police custody remand ama su pikre ngarang Manipur High Court ki order mana makoi ani senapati da puduna case sathabada khudong chadaba leigadaba maramna makoi ani gi mathakta leiramba case sing CJM Imphal East ki court ta chathanaba khangan khibagi matungina ngasi court ta puthokibani makoi ani ngasi court ta puthokiba duda makoi gi council gi maikai dage heart amade diabetes ki laina leibana health ground da Gaidon Kamebo Bell Pibina ba court ta haizaki adubo makoyani gi phibam amade hauzik chathariba economic blockade asina Manipur miyam maruaina lairaba singda hena wahan ba maramna blockade asi handoklabadi makoi anibu thadoke haiba wafam CJM Imphal East na thamke court na nimitta ga mangani judicial remand pikraba matung Tadubi police station na lokalakpa atopa case amaga mari lainana court na numit taret nige police custody remand ama supikibani Assistant Public Prosecutor T.H. Kunjabihari na makoi anigi matakta tongan ba case singa mari lainana Chandal None Nungba amade Tadubi police station singa su lokalakpa case sing makata na mayok na bayan na lairi haike now PSK oshi ayo na si education ni sila Putoy mo ini judicial remand puto pa judicial remand si mahal mari defense ko position no defense argument mari ka tamna ka na mari judicial remand mutang ani pire adi marok sida awagi tadubi PSP case number FN number 3/11/2016 sige mo formal law line adi accused ani sige formal law matunda adi police custody law up to 14 Case 2016 mo formal police custody law on IRP UNC ki President Gaidon Kamena chathariba economic blockade asna Manipur gi miyam buwahalli haiba khangi adubo Manipur lenga ka mamangda sign tawna kiba MOU kaya thabak to onthorak tabagi mayokta chathabani kanagba kagrup amatagi mayokta nate blockade chathanaba ki warep collective decision amana lawkibani haike I will consult with my peoples because it was taken by the peoples, because it was a collective decision. So even if I said something here in the custody, if the people fails to understand my request, then it will create another problems. So this is people's sentiment. I also fully understand the people's suffering. People are suffering a lot. So I am also trying my level best to talk to my friends
So in this connection, we have before my detention, I have already requested all the units, tribes unit, not to create any kind of communal tension, but in the hills and valley, because we should not sidetrack the issue. We have to focus only to the issue. We should not talk any communal tool like Meitei, Kukis, Nagas. Ours is only demanding the clarification from the state government. We are not against any communities. UNC na Manipur ki National Highway anida chathariba economic blockade ki marakta Jiribam amadi Mauda panduna leiriba gari sing lokthoknaba Manipur sarkar na paikhalakpa thorang ama oina ngarang Jiribam daki Imphal phauba thau puba gari yauna punna gari chamriga kunga manga ngasi nongalamdai Imphal yorakre gari sing ado first MR Hishio Thimthing Additional SP Thobal Modhinimai Imphal West ki Additional SP Dr. Ibom Jana Luchingduna Imphal da purakhibani Jiribam daki Imphal phauba ki lakpagi lambida pamdaba thodok amata thokide amaromda ngarang Mauda panduna leiriba gari chahunga yankimari ngasi ayuk Imphal yorakre IGP Zone 2 Kailun IGP Zone 1 Clay Khongshaina Luchingba Manipur Police Commando IRB MR amadi CRPF ki apunba khutpu aduna lambi asida pamdaba thodok thoktanaba akanba section thorang lokalaba matungda Imphal da purakre Amaramda Jiribam da hujik tongan ba polam kaya yawba gari chamnga ga kulhumdoi hena panduna leiri hari Imphal More lambi da panduna leiramba punna gari nipuga nipan More gi additional SP Mubina Luchingba tim amana Imphal da puthorakre hari Amaramda economic blockade amaram oiduna miyamna thau marang kaina phangnadabagi awaba mayoknabadi koktre ngasi Uripok khaidam lakai da leiba Uripok Energy Service Oil Pump ta thau piki thau longnanaba gari kaya queue da ngaiduna leinaki Manipur da khwaidagi sangba queue da thau longnanaba ngainabasi ngasi gi asina ahanba oirangani haina thajanari Uripok khaidam lakai dagi gari singado Maharani thongdagi amuk Sagolban lambida Bijoy Govindamaya fawba queue da leinaki Ngasisu Jiribam ki Gularthon Kaichel Damiamna UNC na chathariba blockade ki mayokta khongjang changsin ke Jiri daki pusinana ba honaba pochai sing phajin ke Imphal da thokadaba passenger puba gari sing dagi pochai lokthabaga loinana insang napi chengcha kaya chaikhai ki National Highway Singda Jiri District Demand Committee amadi UNC na chathariba economic blockade na miyam da awaba pibaga loinana nungaitaba thongdok kaya thoalai mase Manipur government na loisnana ba khotna dabadagi thorakpani haina MSU District Committee Jiribam amadi JDO na phongdorakri MSU District Committee Jiribam ki office tanga si pangthoki ba pawgi mifam amada JDO gi President Hemant Mutumna Manipur government na khongjang changsliba singa punna phaminaduna waresin ama puraktabadagi phibamasi yorakpani athuba matamda yasnaba ama purahogdrabadi afaba phol lakani thajade haiki MSU District Jiribam ki President Y Sanjipna UNC na state asida leiriba phuruk kudimangna yagadaba mawngda demand tawiu nakal namakakta ki oiba demand na maram oiraga Mr. Miyam da awaba pigano Center amasung state na politics tawduna leibagi mahutta miyam gi awaba sing yenglaga khudak tawaroisin ama purakna bkhona biu haiki economic blockade tawpada Manipur government amari central government na ngasi fawwa solution amata purakna tumina license ba ase karamba makhalgi politics no haidiba demand ase one sided oiba demand ni athu matamda yasanaba ama puraga athu matamda handokadabani Ngarang numidang pung mapalom tapa matamda Nambol Police Station gi manung chanba utlaw dalaiba BJP gi han president oiramba TS Chawbu gi thonganda sakhangdaba singna IED bomb amathamlamle Nambol Police ki kangbu laktuna yengshilaba matungda bomb expert laktuna bomb adu numidang pung 13 ga minute kulum tapa matamda aswayangam yawdana lokthuklaga atopa mafam amada pokhayangkhre Bomadu kanana karigidamak thamlambanu haiba chap chaba khangba ngamdre Nambol Police na thongdo si matangda case ama lokhatkhrei Amaramda TS Chawbagi yunggi thongal da bom thamjilamba thongbu yaningda phongdoktuna mahakki thongal da wakan mifam chathakre
राजनीति की खुदों चाबल लौननब अमदे युमलकता बॉम्ब थमजिनब तौबिगनु बॉम्ब थमजिनदुना किहनबना माइथिब पीब ngamloi हाइबना चिंबा वाहै कया प्लेकार्ड सिंग इखे नुपी अमना फोंदोरकपदा बॉम्ब थमजिलमलिब थौंग असि राजनीति ग मरि लेनना तौब माले कनाना करिगिदमक बॉम्ब थमजिलमलिबनु हाइबा अथुब मतमदा सेंगदोपिरो हाइकी मणिपुर की चांदल डिस्ट्रिक्ट NSNIM के खुमी रीजन हांगदोखिबगे सिल्वर जुबली की थौरम हयंग चांदल डिस्ट्रिक्ट हेडक्वार्टर यामना चावना पांगथोकदौरी NSNIM की SC बटालियन की हेडक्वार्टर यामना चावना सिल्लांगदुना पांगथोकदौरीबा थौरम असिदा नागा लालहोलुप असिगु चेयरमैन ओइरंबा लैखिद्रबा इशाक सिसिशु की लोइनबी यावना मरोइबा किलोन्सर अमदी मखोइ मखोइ की लोइनबी सिंह चांदल डिस्ट्रिक्ट हेडक्वार्टर थुमख्रे हाइना ISTV न्यूज न फंगबा पाव अमना हाइरे NSNIM अमदी गवर्नमेंट ऑफ इंडिया की सीजफेयर चटनदबा मणिपुर की चांदल डिस्ट्रिक्ट नागा लालहोलुप असिगी निंगतम नुमित की थौरमसु ममांगी चही अमदी चटलिबा चही असिगी अगस्त 13 यामना चावना पांगथोखिबगी पावसु लेख्रबनी मणिपुर ददी आइन यादबा आउटलो ओरिबा असिगुंबा नागा लालहोबसिंग अमदी मखोइगी इमुंग मनुंगसिंग यावना इम्फाल फावरगा चांदल डिस्ट्रिक्ट हेडक्वार्टर यौना चटलगा असिगुंबा लुप असिगी थौरम पांगथोकपसिदा मणिपुर लेंगा के थोदोक हेंदोकना डिस्ट्रिक्ट एडमिनिस्ट्रेशन की माइकैदगी करिगुंबा मखल अमतगी अथिंग थंबगी पाव हौजिक फावगी ओइनदि लेट्री याइथीबी लोकल द स्पोर्ट्स यूनिवर्सिटी साननब थौरांग तौरमलगा हंदक कौतुक सारगनी हाइना अमुक हाइरक्लिबसे मणिपुर सरकारना दायित्व पुगदबनी हाइना खोंजोम सर्कल डेवलपमेंट कमिटी ना फोंदोरक्रे मणिपुर प्रेस क्लब पांगथोकपा पावगी मिफम अमदा कमिटी की सेक्रेटरी मोइरांगथेम तोंबना यूनिवर्सिटी असी होंखिबदगी करिगुंबा मियामगी इहौ लाक्तुना थोअनिंगदब थौदोक थोरक्लबदे चीफ मिनिस्टर अमसुंग गवर्नमेंट असना पुगदबनी हाइखे याइथीबी लोकल द स्पोर्ट्स यूनिवर्सिटी साबगी महत्ता कौतुक स्थाननबा सेंटर न लौखिबबु यानिंगदब फोंदोक्तुना था सिगी तरागी अयुक पुंग मंगादगी 13 अयुक पुंग मंगा फावबा थौबाल डिस्ट्रिक्ट स्पोर्ट्स यूनिवर्सिटी डिमांड कमिटीना जनरल स्ट्राइक तौरकनी खोंजंग असिदा लाइनिंग लाइसोल अनायेक मई इसिंगदी कोमथोकनी हारी याइथीबी लोकल की स्पोर्ट्स यूनिवर्सिटी होंगी बसे कोई चीफ मिनिस्टर इबोबिना मदुदा अयाब पीदना लेरबा लोयरबा मसिना नंबर 1 सिलेक्शन खाई मफम चारबने खलगा मधुकी कंपेंसेशन मयामदगी लम लौदना पीरबा अदुदैदुदा अमुकसु माना मसिदा साद्रगसु कौतुकता साबे याय अतुप मफमदा सारबसु याय हैना मागी रायंती की खुदोंचाब लौननबगीदमक्ता मचिनानी लोंबा मसि यानिंगदे मदुना मरमरगा याइथीबी लोकल स्पोर्ट्स यूनिवर्सिटी असी सादबगी फिबम लाक्तना प्रजागी तोंगानबा एजुकेशन मयाम लाक्तना तौबु तारगदी मसिगी दायित्वसे चीफ मिनिस्टर मणिपुर गवर्नमेंट की लुसिंगबु ओरिबा चीफ मिनिस्टर कोनिंगे लाकदोरिबा 13 सुबह स्टेट असेंबली इलेक्शन दा NPP ना केंद्र हुंफुमुक्ता मिरत थागतकनी सरकार सेंबदा मखोई अचौब थौदांग लेगनी हाइना NPP की नेशनल जनरल सेक्रेटरी ओरिबा हानगी MLA बिबेक राज वांगखेमना फोंदोखरे ngasi NPP खटिगाव केंद्र यूनियनना CJI केयर फाउंडेशन गा लोइनना पोरमपाट थवन थाबलेकाय दलेबा महाकी मयुमदा पांगथोकपा फ्री आई स्क्रीनिंग एंड सब्सिडाइज्ड सर्जरी कैंप पांगथोकपगी थोरमदा फोंदोखिबनी माना मखाताना हाइकिबदा NPP ने हेल्थ सेक्टर द मीटिंग थमदुना इलेक्शन कैंपेन चथब ओइना फ्री आई कैंप असि पांगथोकपनी मथंगी सरकार सेंबदा NPP ना अचौब थौदांग लौगनी हाइकि थांगवेबन मनुंग लेरिबा नन लोकल सिंगना निमित कुन्नी फावगी मनुंगदा मसा मसागी मरम दमदगी इशू तौरपा वोटर ID आधार कार्ड SDC दगी तादबा डिस्ट्रिक्ट कलेक्टर ने इशू तौबा डोमिसाइल सर्टिफिकेट मदे क्राइम अमतदा चेनदे हाइबगे पुलिस वेरिफिकेशन रिपोर्ट का लोइनना ख्वाइदगी अनकपा क्लब सिंगदा समिट तौगदबनी हाइना थांगवेबन यूनाइटेड क्लब न थादोरपा चेरोल अमन हाइरे हाइरिबा डॉक्यूमेंट सिंग असि पुथोकपा ngamdaba मियोय अमता थांगवेबन केंद्र मनुंगदा भरादा लेबे यारोय अनौबा लाक्पा नन लोकल सिंगना मरी लेनबा डॉक्यूमेंट सिंग यावद्रबदी भरा सांदोक्तनबा वाफम सुथमलकले अथिंग बसे लाइरिक तंबा लाक्पा महरोय सिंग सानबका मरी लेनबा अमदे सरकार गी नत्रगा कॉर्पोरेट इंस्टीट्यूशन सिंगा थबक तौदुना लेबा सिंगी दमक्तदी कोमथोकनी हाइरे ngarang jiribamdagi mal yawpa tatatrak puthorokpada manipur police ki makok thongba officer ki order in the additional SP jiribam amadi first MRGCO action logadabani haina transporter and driver council ki president H Ranjit na phongdorokli MG Avenue da leba TDC ki officer pangthokhiba pawgi mifam amada mahakna
Makha tana jiri ghata mal yaupa gari chanipalom matam sang panduna laklaba matungda ngarang Manipur Police ke escort kaloina na thorak lagani haiduna leidingai cherakda biarona lambi asigi thong yadabana maram oiduna petroleum product khatta puragani hairaki Khudatta TDC ga Manipur Sarkar ga wari sanarba matungda Manipur Police ki makok thongba officer amana panduna leiriba gari khudimak Imphal tamna asoi angam yaudana puthorkadabani haina khudatta order mathorake adubo additional SP Jiribam amadi first MRVCona order adu inbaki mahota petroleum product yauba gari sing khaktamak amadi cement yauba gari khaktamak khangatlaga puduna chakhi Sarkar order in the ba officer singi mathakta khudatta action logadabani BRO nasu matam leiringai da lambi sembagi mahutta tumina leisin ba pende BRO gi makok thongba officer singna lambi asida gari chatana ba honarabra chingna ba phawi Chathariba economic blockade sida makhoi gi officer singsu ban supporter ni haiduna action logadabani amaromda jiri ghatta panduna lehoba gari chatetlom hayengmak escort thaduna purakna ba sarkar na honagadabani Lambi sida gari thoriba driver singna thengnariba awaba sing nathai ramlaga Manipur prajagi khanduna ngasi phawba mathau tawre driver singna pendaba kayana thalklabade sarkar bu warauduna lambi sida gari thoba lepkhiba yai haike man gari thoba transportation ni sauraga di akhoi lepkhiba yai ba thau puraga Manipur da puk thanba yagadro thau na mani akhoi gi pukcha oiba yagadro cheng chang alu tilo akhoi puraktraga thau na Manipur da yagadra ba importance pura akhoi escort changyan biu amadi lehoriba gari sing ki puthok biu hayengma haina akhoi mari leinaba honorable chief minister amadi deputy chief minister da akhoi gi apel amsu tawjari Barak thong gari lanthok lansin yaram dabadu BRTF na semjinduna yare gari lanthok lansin da thing batham lambadu khudaktagi komthok le haina transport commissioner gi cherol amana khanglagri hoji pawgi markhana ten babe amatan lominasi Pen Relief Home में Hong Lava Oak Sikpa Tang Sikpa Puna Brising Buddha Sinavayarva Lipsa Gunda Putuk Saba Oja Temple of Learning admission notice celebrating the 10th anniversary of its establishment. 100% admission fee free for pre-nursery, nursery, KG class. 50% admission fee free for class 1 to class 8 and class 11. And 30% admission fee free for class 9, 10 and 12. Admission forms for pre-nursery, nursery and KG class and class 1 to 8 are available at the school counter. The Nasha Coaching Center, the best and the only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are first position as Salija Anoli, second position as Linpurbi, third position Luhyangangbom, 6th Nira, 21st Bameshwar. Hurry, limited seats. Miyamgi Noiraba Pausel, Mathanda Domna Delhi Jetpada Lukaxis Hospitality Services and Miyamda air conditioned rooms at Cuisine Amasung Taxi Kudong Chabatham. Please contact 0999055302 or 0982181945 Lukaxis Hospitality Services, assurance redefined. Breaking matungda amukan natara nokcheri makhataba pauda Jawaharlal Nehru Manipur Dance Academy Imphal na puthokpa kunthara nipalak suba production Karnabharam Koba dance drama amangasi Manipur gi Governor Dr. Nazma Hebdullah na hudokre Academy asigi open air theatre da pangthokhiba thoramatuda Vice Chairman Professor H. Tombishu Sarugyaki Governor na phongdokhibada Manipur gi inak khulaba cultural heritage asina malemda tomthinga lei Lambda asigi tongan furup singi lejari ba jagoi gi culture asina amuka henasu machak habli jagoi sing asibo ekhoina malem gi thakta promote tawba darkar oi haiki of which I was president, and there are many institutions he established not only to protect, promote, but also to make these performances abroad
as a cultural diplomacy to the rest of the world. And I'm very happy that Manipur is #1 in our cultural activities. Tungda and Amusna Devina direction Piduna Putokpa Karnavaram Miamdukhi. Manipur matam sangna India government amasung NSN IMG chungsinaba agenda magi makada ethnic line da sambal khananaba matam kuina daki honaduna lakli haina amkona phungdorkli asigma agenda sida Manipur government ki policy na khangna natraga khangdana mateng pangsli mikhal da mai pak na bagi politics na asigumba khaibung tahanna honaba sida chawna mateng pangsinjuna lakli masimakna Manipur miyam na ngasimak phangniba chaithengni economic blockade amasung counter blockade asi chaitheng asigi min auba thodok wathok ni hairi UNC na economic blockade chatharaga nagapru khudingmapu Manipur thugaiba pamba oina uhanba amaromda miyoi kharana counter blockade tawraga tampakta laiba miyoi khudingmapu kanglup naiba wakhalon chenba oina uhanbagi thawong sing ngaside miyamna phongna ure ngasi miyamda uhalibasi asengba nate kanagumba kharagi khushemna uhanbani Miam Gimang ngasi taduna leriba achaubu thodangde ethnic line da khushem gi sambal ama khage haina lagna ratriba thong asibu maithiba pibani hairi Electricity Department da thabak tawriba work charge amadi master roll singbu regular tahanbiyo haiba dabi da chathariba khongjang ngasi su makha chathaki Kaisampata leba department office mamang da work charge amadi master roll staff singna wakadmi phamduna khongjang changsinke Khongjang asina prepaid ki counter su thong lolhan ki Manipur Electricity Employees Union ki General Secretary Wairana Pratapna makoina taliba dabi phangdiba fawba khongjang chathaki kan haike adu ngarang na handa sangba contract basis kambuna regular ta re chahi mu phadebana adu sei kuntra sumna waraba workers masawon china regular ta dun le masi akoi demand chi phangdiba bo akoi adum chathagi Wangkai angom lekai dagi angom Roger bo nongmena captain hat kibagi matang da chatharakiba case ki argument hearing ngasiloshin kibaka loinana judgment reserve tawtuna thamkre lising ani taraga mathoigi yoksung manung da Imphal airport ki gari da thokiba thodok asi matang da cabinet na CBI da thigat hanaba warip logduna case asi CBI na paiduna lising ani taraga nithoi dagi January ba N Ajay gi mathakta charge sheet court ta langkhat kibani Mathan Chai ki January 3 judgment lauthok lakani hari Manipuri Literary Society Imphal na sapong lakpagi kunthagani thoi suba mapok kumon palan thoram ngasi assembly gi ariba lambida leba Manipuri Hindi Parishad ki hall da pangthokre thoram adu da revenue works IPR gi commissioner ke Radha Kumar amasung society gi president Dr. Athokpam Kholchandra Singh na chingbana Myoy Singh oina saruk yakhi thoram gi sarukama oina kumsi chahi ki oina khurai jam phulo sanathoi saireng mana sagol sem lanchen ba mai tei lam thoki loinana Beryl Thanga Moyangthem Sobita amasung Dr. Ngangom Ekasmi gi saireng lairik ani amade amai bi haiba lairik amasu mai tei mek ta phongdoki thormadu ko mari loinana Radha Kumarna sahitya na lotuna thamliba achumba singadu puthoksi haiki Congress na lakadar mikhal da absolute majority soidana phangani haina MLA Karam Thamarjit ngasi Kairao Assembly Mahila Block Congress Committee bo hena mapangal kangkhat hanaba pangthokpa mifam da phongdokre kiamgai mamangle kai daleba MLA Thamarjit ki yumda pangthokpa mifam aduda Manipur Pradesh Mahila Congress Committee ki President L Tilotama Kairao Kendra Mahila Block Congress Committee ki President Y Tomba yauna Congress ki miyoi kyana sargyaki El Tilotama phongdo kibada lakador mikhala sida Congress Party ki propaganda tawgador basi mahila ki nupi singna oigadabani BJP Party ki oinadi ticket tanabada makhoi masal yengchina bagi mawongda laklagani Narendra Modi lengak asi angau bagi lengak kumbani haiki MLA Thamarjitna Congress Party na lamdamasi ki miyam galoina na chatminaduna khongpham chet na leire Party isna Manipur da lengak pada miyam gi hak amatamat bagi wafam leitre BJP na Congress pu maithiba pibangam loi haiki November ki tang kunga manga dagi December ki tang tara fawba thakaya machupna chatharikliba activism against gender based violence ki saruk ama oina legal aid clinic kiamna district legal services authority ga khusam naduna ngarang dagi hona
Thawal District ki tongan-tongan ba mafamsingda street corner campaign chatharakli. Ngasi Thawal Bazar, Kaching Bazar, Wangjing Bazar, Sora, Wabgai, Langmaidong amadi Sugnu Bazar da campaign chathaki. Legal Aid Clinic Kiam Leitan Pokpigi Coordinator Pramo Leiman ngasi Kaching Bazar da pangthokpa campaign ga mari leinana nupi angangi crime kaya chatharakli basi thingnana ba pandamda campaign asi pangthokpani haike. Thauram singda lamjing oiduna Manipur State Legal Service ki akhanna ba thauram singda ekoi legal aid clinic yam kan thokna thauram singda chima punkhana 57th Hanglab BJP Mandal gi oiba mifam amangasi sangai prota leba ningthem call da pangthokre. Hanglab Kendra da BJP da vote lepkani hairiba mioi taruki manungda ama oiriba hana Technopal Kendra gi MLA anirak oiraklaba Dr. Johnson Haukipo ngasi gi mifam na amata oina thagat pahaina yanakre. Mifam adugo mari leinana Hanglab BJP Mandal gi Vice President Gaiden Chungna Mandal asina amata oina yanaraba Dr. Johnson Haukipo BJP gi candidate ama ohenanaba BJP Manipur Pradesh ki luchingba sing amadi center ki luchingba sing da ai becherol pislagani haike. Khetrigao Kendra ki top mayalekai daleba ke H Khalendro gi yumda Kendra si hana MLA oiramba haujingna BJP gi mirep oigani hairiba TS Nandakishore ge polling station number 4/18 gi mifam ngasi pangthokre. Karlepa Commercial Affairs Association na miyam da chana thaknaba pochai sing ahongba mamal da phangan kre. Tera sadopam da leiba miyam gi Sangren Community Hall da pangthokpa thoramadu da blockade ki khudong chab lauraga miyam da mamal hena yoliba miyoi singda gi phagalakpa alu tilo amade hawai mangal na chingba sarkar na piba mamal da phangan ki. Bot mapu singna phangpham thokpa sempam sing adudi chapchana pikhat khigani haike. Miyam gi nomad chang da bayataba machak sing Karlepa Commercial Affairs Association na phangan bagi damak lamdamadong gi miyam na thagat phongdorkli. Ngasi Mayang Impal Police Station ki manung chana Mayang Impal Bengun maning lekai gi lambi gi maningda main road ki mapanda asibhagjang amat taduna leirambadagi miyam na thengaraktuna police ta pau piraba matungda Mayang Impal Police na mafam aduda changsinjuna Manipur Police ki Forensic Science kangbu amaga misi sigi matangda thijinbagi thabak chathakre. Siriba miyoi adudi Moirangthem Thambalngau chahi 19 apokpa leikidraba M Lairenjau Sekmaijin awang lekai dagi nihari. Advance Christmas ki thoram ngasi kairau Kendra da BJP gi mirep oigani hariba MI Khan ki yumda pangthokre. Kendra sigi manung dalaiba Christian chatpa miyoi singna sargyake. UNC na chathariba economic blockade asigi chaitheng naga yauna lamdam asida khundaminariba mipung khudimangna awaba mayoknari haina MI Khan na phongdoke. Lamdam asida khundaminariba singi marakta kanglup amaga khaidok nanaba khonariba singi marak mayokta praja singa punna lepminaba matam oire haina mahangna makatake. Digital Payment System Gamari Lena ngasi nomagi oiba workshop ama kampata leba National Institute of Electronics and Information Technology da pangthokre. Handa pangthokada riba taranga mathu Shuba Manipur Legislative Assembly Mikal da Wabgai Kendra da BJP gi mirep oina phona riba Mayangbam Ranjit Singh election campaign ngasi pangthokre. Ngasi election campaign na da Wabgai Development Committee President W Ibom Cha yauna miyoi kana sargyaki. Wabgai Development Committee na sinduna Wabgai Kethel da pangthokhiba campaign aduda M Ranjit na ma pumyam gi minute ohelabadi Wabgai lamkhai Kethel asi matamga chunaba mongda semgat kani haiki. BJP Andro Mandal Huikap Unit na Andro Kendra da pakhali bathabak sing thabak sudana se lokthokre hairibasi rajniti ki khudong chab lobani haina angtha GP Watershed Committee gi secretary na phungdorkli. Mamut tana khangdana pangangang batobigano haina thangjam achobana singdokli. Road on project site at Imphalo Road Hiccup. On Subada improvement of public pond at Hiccup Awang Lekai Haina Tholapani High River improvement of the Pukiasi as Paisa Akwigi Sanction Toriba Pisazi Pikman Manam Weduna become Makalakagi Mang Pukrida Wena Aquina public policy implement Toki. Selo group Kunda Sentang Piki Piki Matang the Su BJP Wake up unit ki secretary na Lanai Purikau the Sanghali Ibasu
चिन्खर योथरगा हाइनिंगी BJP Moirang Mandal na Sintuna Nomage Babut Level Workers Meet ama Naran Saina Community Hall the Pangtokre Nipamaduda Northeast Election Coordinator Prasanta Arora Organizing Secretary Sundar Paul BJP Arunachal Pradesh ke Organizing Secretary Ramesh BJP Manipur Pradesh ke State Secretary P Premananda Morcha ki Vice President PS Thoni Moirang Kendra BJP ki Mirep Oigadoriba P Sarsu Sargyaki Prasant Arorana Lakador Mikala Sida BJP ki workers singi achoba thodang lei Congress na state asida lengak lakpadagi issue macha ama phabolution bang ngamdana leiri haike P Sarachandrana miyam na khamthing na wanaraba matam asida yanadaba singwari sanaduna loishnana bakona bagi mahutta thabak lobagi senja thumjarom da mai onsinduna government asileire miyam gi khandaba lengak asidagi ekoi khuding mangna parat tambibagi matam oire haike Misi kama dito yung hapsin na nakapulli. Kung kumari hapsin hapsin na kata ay yung ibang se tungdala ka diba, success by ka diba, anong ba party government ato mali tobong tanggi wala ay sagot sa dito kung ano na lagi kuno ke Manipur region of the Iowa Congress state dahil sa BJP Oina Mandal the Sinduna Bud Level Workers Singi Conference ama Irengbam Community Hall the Pangtokre Thormaduda BJP Manipur Pradesh ki Hanik President SI Santikumar Mandal President TS Inau Oinam Kendra da BJP ki Mirap Oinana Bathorang Toriba KS Jibon Amasung O Bikram Jisu Sargyaki BJP Kumbi Mandal na Sinduna Kumbi Kaitel da Bud Level Workers Singi Conference ama Pangtokre Thormaduda Northeast in charge Sundar Paul, BJP Manipur Pradesh ki State Secretary P. Premananda Maite, Imphal Central District Vice President R.K. Suraj N. Mangi, K.S. Nabakumar Madi K.S. Manjor Susaryaki. Sundar Paul na Manipur da Huzip Petrol Liter Lupa Chani Amasung Atay Chana Thaknaba Polam Sing Mamal Atia Pakna Wangle. Miyam na wari ba si Kon ge harabadi BJP ki lengak amalehin batay haiki. Tafau Christian Kulda December 8 tara nithoi fawba pangthokadoriba Kuki Christian Numai Coffee Tauram yawba lakriba sing komthokpinaba Kuki Christian Church na appeal tauri Handak UNC na chathariba matam kaktabe economic blockade amadi counter blockade na leibak miyam wanare phibamasi yawrabasi fawbada Manipur government na warasin ama purakna bakhona dribak karigino haina all Jelerong Naga Art and Culture Organization na hangi Phibam asina karigumba phattaba phol laklabadi Manipur sarkar na daita pugadabani atuba matamda warasin purakna bakhona bi haire Huzi paugi marthana tembe amamok lomunasi Changi neighbor solakpadagi producing attaba akcham choktarba tumba chaba yaraktaba khong hanga numayaktaba singidamat amatta ngayaba upaidi Jolly Syrup amasung Jolly capsule with changi nesnevio Suzuki Gixxer Special Edition beats your heartbeat. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Northeast India Development Party NEIDP asi iramda Manipur chakho thorangi dabakta hiram khudimakta kathopaga loinana apunbagi pangalama sagaliba political party amani tarmathoi suba Manipur Legislative Assembly gi mikhalda party asigi damakta miyam gi mihut sinduna tampaki constituency nempu makta masa masagi constituency singda miyam gi support phunglaba miyoi sinda paujel asi pijari mirep oiningba singda isagi biodata makhada pijari ba sida yawon birangna bakhanganjari break matungda amukana taramnok cheri makhataba pauda Economic blockade chathari manungda black the thau yolamba sing M2 Kaching branch na drive chathabada thau liter chamaga yankairom phagale hari license paitana thau yoliba singasu IO singa piba mamal the thau yonbiu phagalaba thau mapu singa hayang M2 Kaching branch ke office ta laktuna lawrabe agani hari
High Court Bar Association Manipur ki members singi petrol thasi ki tarah ki ayuk pung tare tage Manipur Highway Service Station Khabam Lamkhai de yelagani. Thasi ki mari da pi ki baat token ge serial number ki matungina thau yengani hari. Manipur ga Mena Sadar Hills District Semnana Bathorang Torubadaki Chathariba Economic Blockade Asna Miam da Kamthing Awaba Piribasida Central Government Tangai Fadana Chandraba Yadra Polam Singh Miam da Panganbinaba MP Praratna Parliament Pukaktre. Mikal Maya Naxla Pada State Government Lautuna Ba Amagaloinana District Sembagi Wapam Puthor Padaki Pibamasi Lakpane. State Government ki Aswaiba Oirabasu Center na Miam Gidamak Khalaga Tabak Lokapam to Ihaina Speaker ki Punging Singh Smiki. Kairao Kendra ki Manung Chana Kairao Bitra Wrestling Agent Swap number 52 Hanglabasu Miam da Kudong Chaba Pidribasi Mari Lenaba Singna Atuba Matamda Yengsin Binaba Panthoi Bi Laimarol Lamjing Meira Association Apunging Sinsli Manipur Press Club ta Pangthopa Paugi Mifam Amada Agent Asna Miam da Kerosene April Thatagi Pangandri Aduka July Matung Dagi Pedri Hiramasda Mari Lenaba Authority na Midyang Sangpiu Hari Tim Sarmila 4 Chains na Semba People's Resurgence and Justice Alliance ki Thomi Singa Indira Gandhi National Tribal University ki Mahiroi Singa Wari Watai Sanaba ki Thoram Ama Jingmairong da Leba Regional Campus ta Pangthokre Thoram aduda Irom Chanu Sarmila na Hauzik Leiriba Lengak Asilo Singi Hairabadi Naharol Singi Chawraba Thodang Lei Lakadol Mikala Sida People's Resurgence and Justice Alliance kisu Mirep Thadoktuna Mikal Thingnagani Haiki Tasena face tawdiba sisingsi akoigi real democracy youth votes yang the base tawba regional party asina akoigi society singi sigi conflict communal harmony ga porakna ba sida kari role lawang ami haiba sida asi kadai bhawba nakoi da thajaba piba ngami kari tawani haiba si masi interact tawba against yama thautai habasigi lai Ningtham Mela ngasidagi DS Enterprises amasung Animal Gymnast Sinduna Tiding Ground da hokre Haudopagi thonda Dr. Dhanavir Lashram ISTV gi editor in chief Brajendra Ningomba Council ki chairman Oramba Dr. Hamom Naba Pongnafam gi editor A Robindro DS Enterprises ki mapu Boni Haisnam su sarwyaki Number Kendra ki manung dalaiba kagyai mayai lekai da nongna saba kagyai mayai lekai youth development club ki sanglen kendra se ki MLA en lokena khusnakre MLA lokena kendra se ki khungang kungan nipan da sariba community hall amadi club sing Mikhal mamang da sangaduna miam da khusnagani haiki Lok Janashakti Party Imphal East District Committee amasung Ya School Kendra Committee na sintuna bamalekai mangge makhong BSC ground da nomagi oba political conference sama pangthokre thormaduda Langthabal Kendra ki MLA Karam Shyam National Yubagi General Secretary A Amit Dalit Sena ki State President RK Somarendro Ya School Kendra da parties ki mirep onyana basem sariba State Unit ki General Secretary A Kishore Susargyaki A Kishore na Kendra se ki minut ngasi phawba masak thokpa thabak amata paikhatpa udre Leba ke masung Kendra se ki awan ba purak na bagidamak lakadar ve mikal da mirep oinana basem sabane sit kun hena thadoktuna BJP amadi Congress pu maithil pina hotnagani haiki Kairao Bitragi swap number 52 ki agent P Ibungona resign tawkhibadagi hangduna leiriba mafam asi Panthoi Bi Laimarol Lamjing Meira Association ki Secretary W Sardabu agent oina hapiro haina Panthoi Bi Laimarol Lamjing Meira Association na mari lenaba sing pungning singslakli haji sanabagi pawmuk longbirase Nasi sanabagi pawda Sai Center da lisingani taratare taragnipan session gi tongan masan nagi admission ki damak sanaroi singi application kauri masana sing adude nupa macha amasung nupi macha singi archery boxing cycling fencing taekwondo weightlifting amasung wusuni masagi jai taragamari dagi kungamari fawda laiba national championship as group khudimakta ahanba position mari phangba sanaroi singna apply to yagani hari
Young Sporting Association Nilong Hauribina Sinduna Ahumrak Suba State Level Cash Prize Junior Boys Volleyball Tournament December 13 Chandrakhong Volleyball Ground Horakani. Saruk Yarimba Club Organization Singna December 13 Phaupugi Manungda Mari Lainabache Chang Sing Pislakna Bakhangalakli. Nipan Super State Level M. Rabichandra Memorial 7-a-side Open Football Tournament Kiamgai Ideal High School Grounda December 13 dagi Horakani. From Pisindagi Aramatam December 13 Faubani. Hausi Sanamagi Makataba Pau Boya 2000 dagi Amuk Lovise. Ngasigi Sanabaki Makataba Pauda Sisimit Football. Apu lehogataba knockout basis sanaba matching oibana District Sports Association Ukrulgi Super Division gi winner Yarkog United Football Club amadi District Sports Association Sadar Hills ki Super Division gi winner Mudbal Night Athletic Club Sathariba Humphusuba Sarswar Chansing KCSICBE Memorial Football Tournament gi lehore. Ngasi sanakiba match da mai pakiba FC Jalen Sadar Hills amari klasa kaino thasigi tang 12 gi nungtil pung ama makhai da sanagadoriba marisuba pre-quarter final match da thengnaragani. All Manipur Football Association Sinduna Imphal gi Mapal Kangjibungda Mapal gi team ahum amadi state asigi team kun punna team kulhumdoina saruk yaduna thasigi tang mari degi sathariba sahi sigi humphusuba sarsor chansing KCSICBE Memorial Football Tournament ki ngasi sanakiba ahanba match da FC Jalen Sadar Hills na YUFC Ukhulbu goal manga amada maithiba pikibani. FC Jalen Sadar Hills ki mai papogi goal singadu Patrick Kamaina match ki 12 suba mari kunthra mari suba minita goal ani atopa goal ahum maduna Paulen Lan Khongsai Lanmen Mang Sitlo amadi NGB Darpar Mayona match ki kunthra manga suba nifu mapal suba mari marifu mapal suba minita sanduna match asi mai pakibani. Mighty Orba YUFC Ukrulgi amatangaraba goal adu Thangsumi Rubhana match ki kunthra suba minita sanki. Match asida YUFC Ukrulgi sanaroi Nausang Khai da center referee na unsporting behavior kidamak yellow card utkhi. Tournament asigi anisuba match ki sanakibada class ha kainongna Mudbal Light Athletic Club Sadar Hills pu maithi ba pikre. Team animangna apiba matamda goal amamam sanaduna draw satpadagi kick from penalty magna decide tobada class ha kainongna Mudbal Light Athletic Club Sadar Hills pu goal mari anida maithi ba pikhiwani. Mudbal Light Athletic Club Sadar Hills ki apiba matamda sankiba goal adu Genming Thang Hangsingna match ki 13 suba minita sanki. Class ha kainogi apiba matamda sankiba goal adu Mudbal Light Athletic Club Sadar Hills ki sanaroi John Han Langkhamna own goal oina match ki 33 suba minita sankibani. Kick from penalty mark to sankiba class ha kainogi goal ahumadu M Samson T Susil amadi Laming Thang Tok Thang na sanki. Mudbal Light Athletic Club Sadar Hills ki goal aduna Genming Thang Hangsing na sanki. Match asidasu Mudbal Light Athletic Club Sadar Hills ki sanaroi Lounge Hockey amadi class ha kainogi sanaroi T Susilda center referee na unsporting behavior kidamak yellow card utki. Sathariba tournament asigi hayinung tilpung 12 minute manga satpada Young Physic Union Lalambung amadi Imphal West District Football Association gi Super Division gi winner DM Rock Sengmai ga sanagini. Ani suba match nung tilpung amaga minute jangkai chatpada Imphal East District Football Association gi Super Division gi winner Rao Laining Bamlaikai amadi Nako Nambul Mapal ga sanagini. Cricket Ahanba MCA Challenger Trophy gi ngasi sanakiba match da Manipur Green Team na Manipur Yellow Team bu wicket manga da maithiba pikre. Manipur Yellow Team na toss ngamduna ahanba batting tobada over kunipal ga ball anida wicket loina turaga run marifu khak lokhi. Masigi pakhumda anisuba batting tokiba Manipur Green Team na over kunthra manga da wicket manga khak turaga apiba target adu yauduna match asi mai pakibani. Ngasi sanakiba match asida Manipur Green Team gi sanaroi home and draw na wicket manga amadi out waitana run tarani thoi logduna man of the match takre. Hayeng Manipur Red Team amadi Manipur Blue Team ga sanagani. Thagachiri boyai housing asino moyoi ba ainga sagi paw mukijeri. Ngasi gi oikiba aing asagi pawda ICAR Lamphel Patagi phangpa pawgi matung ina ngasi gi khwaitigi sakiba degree Celsius 15.1 khwaitigi ingba degree Celsius 3.8
नुक्सित यावबा इसिंग मनिलगी सांग अयुक्ता सादा मरफु 16 नुक्थिलदा सादा 92 ओइखि ngasi nong sukide Hauzi lesla padanga sigi maru bapau amuka na pijari Hauzi safari by economic blockade asi athuba matamda loishna na bakhona gani haina Prime Minister na BJP Manipur Pradesh News Kambuda azaba pikre UNC ki President Gaidon Kamay madi Information Secretary Stefan Judicial Custody da numit taraga mangan gi demand pikre amade security ga akan protection thorang loina na jiribama madi mau da panjuna lerim bagari sing ngasu phal da purkre Sige na di, ayos sige na pizza pa matang sa lutere, ngayong tabi, ba't mo mukha na?